ngasi numidang wairam phong hiba tongan tongan ba manipuri sifong singdigi maruoiba I pausing khongacharakana manipur to optional gi maikei digi mayamda share tawjage ahanbada maruoiba pau ama oina covid-19 atop state gi flight talakpa miyoi sing test tawba haukraba matung kangphal lambi de sanglakpa miyoi singsu mau amadi jeribam screening tawba hauragani cm lamdam asigi ariba mangkraba sengsak amu hingat hananaba farmer singna hotnabiu maduda government angam mating pigani loinana haujuk oiriba atop state khada covid-19 gi case hangalakpa state asigisu atop state gi flight lakpa miyoi sing test to haukraba matung kangpha lambi de sanglakpa miyoi singsu mau amadi jeribamda screening to hauragani haina minister n birena ngasi directorate of handlooms and textile amasum directorate of agriculture Punukusam Naduna Palace Compound Labor City Convention North Eastern Region Textile Promotion Scheme Amadi Submission on Agriculture Mechanization Gi Makada Beneficiary Amadi Artisan Singda Handicraft Tools Kit Amasum Agriculture Missionaries Equipment Yentokpagi Thoramda Fongdokre Thoramaduda Textile Commerce and Industry Minister T.S. Bishorjit Agriculture Minister Olukhoy M.H. HDC ki chairman Hais Asoba Amadi artisan farmer sing Saryaki Thoramadu the district tara turtigi Khangalaba artisan Taragani Panda tools kit Silainaba sale on a lupa listing tara tarapiki farmer sing Sizinagadaba missionary Makal Taramatusu Yentoki agriculture minister Olukoina Yentoliba missionary sing asi farmer singa Satok Marangkaina Putoktuna Lamdamasigi economy that Mating Oinabani Piriba missionary asi individual farmer gi oina sada contrada gi nifu power subsidy yauri farmer group gi oina sada nifu gi subsidy su yauri haki textile commerce and industry minister TS Bishorjina haki bada ngasi pi diba sel gi mating ngasi artisan lising tarukta pi naba panam thamli hai dibasi artisan singi bank account gi khutang na pi gani haina sumana khatana funduk yairi atopa se fonga madana asumna fongli Manipur gi lainung dagi thau lauthokna bo hona bada athingwa pirakpa bu minister na nungnangwa phongdokre sel thungi phibam phatana lairiba Manipur gi sel thungi phibam phagatna bagi damakta Manipur gi leikha da phangliba thau lauthokna ba hona bada athingba pibada natana natural gas kya phangliba si lauthokna ba hona bada su athingba pi masida natana lamdam masida factory kya hangna ba sarkar na hona bada su athingba pibigi thabak kya satharakpa asibu se minister n birena yamna kana yaning da phongdokre loinana asigumba athingba si thampham thokti haiki wafam asing asi imphal gi palace compound labor city convention da pangthokpa SMAM scheme gi makhada beneficiary sing da handy draft amadi Lau Singubagi Lamda Sizinaga Kusu Kulai Sing Yentokpagi Thoramda Sip Guest Oina Saru Yadan Wangang Mada Fundokipani Suhaidi Top Pawamana Manipur Lengang ADC Mikal Lauk Tokpa Ngamdabadigi Achumna Pung Kungamarigi Banchatakre Ngarang Ehing Nongyadigi Hauduna Manipur Singi District Sing the All Tribal Student Union Manipur Asumna Kaukiba Pung Kungamarigi Banda Singi District Sing the Mausai Punsida Kaiba Tokre Banasi Manipur Singi District Sing the Autonomous District Council ADC gi Mikal Pangthokpa Manipur Lengang ngasi phawba laukthokna thambabu yaning da phongdoktuna achumna Manipur Singi District Sing da ngarang ehing nongyadigi Kaukiba Pung Kungamarigi ban haujiksu mapung phana sathari Sursampur Senapati Amadi Kangpokpi Yauna Tongan Pachingi District Sing the Banasina Maram Oiduna Lalon Itik Tafam Sing School College Sing Thong Luan Bagaloinana Lambi de Gari Sena Khidre Lambi de Miyamna Thulaktuna There Mai Thaduna Asat Awok Tawsing Thinki Hena Pausina Sumakhatari Atopa Pawamana Thangmaiban Sairauk Singi Ecotourism Park Miyamna Signa Sign Bangamdana Yengba Laknare Ngak Sinbagi Thabakti Sarkar na Hujik Pawbot Lokhatana Leire Haukiba February Kungamari the Manipur Minister N Birena Honabi Matuina Sangadona Miam Kusina Krabal Pakur Taraga Mangarum Sangna Impal Wesi Singmairong Sairau Sing Matak Saba Ecotourism Project Asi Housing Manipur Miam Amadi India ki Tuan Mapamdagi Lapam Yoy Kiana Signa Sign about Ngam than the Yam Gitabak Hore Adobo Lagli Miamasi Guide Tawina Bamadi Ngaksian Bigi Tabaki Sakana Pangtokana Lady Sairau Sing Ecotourism Project as English Singing Taragani Panda, Bharat ki Prime Minister Narendra Modi ni Oregium Tamnamani, Pauxi Shiga Haktang Nana, Yang Shiluba Matamda,
खंगलखिबदी चीफ मिनिस्टर संगारमलब मतुंगदगी मियोय क्या लाक्तुना सिंग मथक्ता काखतुन इम्फाल सहर अमदि अकोयबगी सक्तमसिंग येंगबा हौरे नोमाइजिंग अमदि सुती नुमितना हेन मियामना सिग्ना साइनबा ngamdaba मखै लाक्पा थेंगनखि हाइना पाउसिना मखाताना फोंदोरखि अतोपा पाव अमना KCP की नुपी कदर अमगा नुपा अमगा सेलगा कोना फारे बिष्णुपुर पुलिस स्टेशन की मनुंगसना कैनो एरिया आयना थिंग्रब लहरुलुप अमगी कैदर खरना मियामदगी नमहादुना सेल खाइबगी थपक चथरे हाइबगी चपसाबा पाव अमा फंगमदगी ngara nungthil pung anirom taba matamna Bishnupur district police की SP Priyadasini laisram gi lusing makhar Bishnupur district police की additional SP operation CDO की OC Shakti cell amadi kunga mapan suba Assam Rifles की combined force na thibu humgi thapak sathabada aina thingraba Manipur gi lahulup KCP nupi kadar amaga nupa amaga fare haidi Bishnupur district police tagi phangba paw sina hairibedi pharaba KCP gi nupi kadar adugi maming Sorokhaibam Thoi Allies Sitra Allies Banju sei kungni thoi apok palaikidraba Sorokhaibam Santi Singa kawi Kaksing district ki Wangu mamang sabal dagi ne haidi pharaba nupi asi wang pang sathaba matamna mahak lahulup asigi Seb style major Romi gi lamjing makhada miyam dagi sel tum khaiduna party gi fan khomgatnaba thabak thawi loinana mangon dagi sel loina lupa lising kun fangki selfamasi Romi maitai gi yathang matung ina lalon itik tawba miyoi sing dagi namduna lorakpani haiba khangbangamki makhata na wang pang sathaba nupi asina haidorakpadagi KCP gi kadar amasu nambol dagi faki faraba miyoi adugi maming pukrambam arun sei kuntraga nitho apok palaikidraba P ito singa Imphal West ki awang khunong mele kai digini pharab kadar si wang pang sathabada su mahakpu KCP gi Seb style major Romi gi makhara thabak tawbani loinana miyam dagi namduna sel khai gi thabak sathai haibisu haidorakhi pharab miyoy ani asi Bishnupur police ta khusinnabaga loinana makhoi ani gi mathakta case ma lakhotuna makhatana thijin humjin bagi thaba sathare hairina su pausina makhatari atopa pawamana Pripak Pro gi kadar ama fare CDO Imphal West District amasum taraga manga suba AR gi teamna ngase yikpung mangarom tab matamda lelong sajing mamang lekai digi aina thingraba Manipur gi lahuru Pripak Pro gi active member ama fare haidi police tagi phangwa paw gi matung inadi farba miyoy du wangkai thangapat mapal dagi leikidraba hais manihar gi masanu pahobom nganba sai kuntraga nipan allies abo kawi haidi na supausin makhatan phungdoki loisilakpoina paw mana Koilas Tharamba Nonganbaga Fakalakle Laiwa Kangabo Kendra gi manung sana lamning Kumantem Laikai gi lerekta hausik Koilas Thabagi Thaba asi yamna peningai oidre Haina lamning Educated Welfare Association Laiwana Press ta thadorok pasirol aman haidi Serol asina haidi badi lamding Kumantem Laikai gi lere asi Koilas Thaba Nonganbaga Koilasing matom da fakalak tuna leire Mari lenaba department athubda miyeng sangbiyu Koilas Thaba lambi Siem bahai bisi koilas yamna yaudravadi masana aduma faktorak patabani maramaduna lambi koilas tha aduna sema matamna quality control tobiyu thikadara kangbuna masagi sendong khaktama khallaga thabak tobigi hainabi thadokpiyu hainasu laiwagi market gi phongdorakli haina pawsina makhatana su phongdorakli